Ngasi Manipuri Language Day ga mari lenana tongan-tonganba ojasinga unaduna wari sanajabani. Hojik lakliba ojasiga amuk ngaihak wari sanajage. Oja, ngaihaktang wari sanajaba yagadra. Hoi hoi, yani. Ibung hoy adu chair dum phama yani. Ini ngaktang sida phangge ko. Phama ibung. Bema, lao chango. Khoiramjari oja. Khoiramjari. Ibe moishna kari kamaina kadai dagi oidoino. Oja akhoina lakchari se Amalgam Vishwa hariba channel adudagi lakchabani. Hoi, adudi Amalgam Vishwa hariba channel asibu meeting tabiriba mayam pumnamapu ngasi Manipuri Language Day ga mari leinana aihak sama government school gi ocha moina hanba maktada mayam pumnapu ikai khumnu chari. Oja isama government school gi oja ama oibiri banina school da kari kamaina classes chathariba aduga imung manungi warina chingba haifetang share tobiramu. Hoi. School ki class hairagadi school da classes yam phajana chathari aduga family gi hairagadi khoi gi se yam pikpa family ama oidoine angang ama leje aitare to ma school kare Karamba school da tambiri bano ma se hoji English medium school haitare ko English medium school doin thare Ojana hoji government school ki ojama oibiri bani aduga ojagi angang na private school da tamhali baduna kari maram gi oidoino haifetang share tobiramu. Hoi sumai tobune chumi ai government school gi oja mo jari adubu aina ai gi angang se ko quality education phanghaningba plus moi gi future se haidi khara hena smart oiba hayeng ma se lonely de kai de haidi afaba education phangna bhai tare ko mai toraga ina ma se English medium school da thajaban ado ojagi wafam sina di government school da di adugumba education do watle haibiri bra aduga private school dana hele haning libra ojagi opinion do kari oibiri ba hoi yam chumi ado ai se kitang thieng do male ko waro ya de ko adu di em chano to Hojik mayamna yengbikhibaduni oja government oja amada ekhoina icham chamna wahang ama hangjarubada pakum piba ngamdaduna mak chatkhre ngasigi thoram asigi marak thatna Manipuri Language Day ga exact mari lenaba mak natrabasu oja taptagi milan member hairiba isai asigi matek ama meeting taminarasi Milan member oirambi nangi reply pavada olkai sale na bundi ho ho nuksi si biru Milan member oirambi nangi reply pavada olkai sale na bundi nay ko adi ko khandaba nikha kol gahi jaba nay ko adi ko khandaba nikha kol gahi jaba nigi mama bhajabi ma kauri letaba nigi mama bhajabi ma kauri letaba nigi mama bhajabi ma kauri letaba oh kakhaga huziki aikoina meeting tamina kriba isai asi numit asiga exact mari leinaba mak natrabasu aikoina khasik mari leinabra na khalaga masigi video se machira masemja khibani mayam soikilan khiba yawarbasu ngakpiu aduga aikoigi Manipuri medium school na chingba sotharak pasa Manipuri medium school singse oza lei adu satra leite ko satra leitrabada oja singi thodang thoina leite haiba sarkarna miyeng changsilak padagi koigi Manipuri medium school kaya ama lokthokre madugi responsible se aikoi isamak oigadra hana khanse aina hakthena na thena jabada so Manipuri government school da oja oriba kaya gi angang sing masa gi angang sing fawba private school da thabana chingba thena se masida thoidokpa khoina masi tawgadabani haibagi suggestion ama pijabati ngamjade mayamgi experience adu sungsoi soidana takpiramo masi kaya kadai fawba chungani natraga langani haibadu mayamna adum takpiramo mayamna comment section da isa isa gi opinion sing do takpiramo sumaina isa gi opinion isa gi point of view isa gi experience kaya ama lerangani adu mayamna sungsoi soidana ikoida comment ki through da
ꯑꯩꯈꯣꯏꯗ ꯇꯥꯛꯄꯤꯔꯛꯑꯣ ꯑꯗꯨꯒ ꯃꯌꯥꯝ ꯈꯪꯗꯣꯛꯃꯤꯟꯅꯁꯤ ꯀꯗꯥꯏꯋꯥꯏꯗꯅꯣ ꯁꯣꯏꯔꯤꯕꯅꯆꯤꯡꯕ ꯍꯥꯏꯕꯁꯦ ꯑꯗꯨꯒ ꯚꯤꯗꯤꯑꯣ ꯑꯁꯤ ꯂꯣꯏꯁꯤꯜꯂꯛꯄꯗ ꯉꯁꯤ ꯃꯌꯥꯝ ꯄꯨꯝꯅꯃꯛꯄꯨ ꯃꯅꯤꯄꯨꯔꯤ ꯂꯦꯡꯒ꯭ꯋꯦꯖ ꯗꯦꯒꯤ ꯅꯨꯡꯉꯥꯏꯕ ꯐꯣꯡꯗꯣꯛꯆꯕꯒ ꯂꯣꯏꯅꯅ ꯅꯨꯃꯤꯠ ꯑꯁꯤꯒꯤꯗꯃꯛꯇ ꯋꯤꯁ ꯇꯧꯖꯔꯤ ꯈꯣꯏꯔꯝꯖꯔꯤ ꯈꯨꯔꯨꯝꯖꯔꯤ